antioxidant omega-3 fatty acid amadi collagen puthokpada mateng pangba vitamin yawba chinjak singi manungda fatty fish berry mana masing amadi nut chabana chahiga chanadana unsa khujinbadagi ngakthokpada mateng pangi haina akhang ahi singna hairi akhang ahi singna piba report amana hai fatty fish berry gi makhal sing mana masing amadi tongan ba makhal gi nut chabana nungsha gi maishana unsa kathekpa amadi inflammation thokpa hantha handuna kuju kumen na lehali salmon sardines amadi mackerel da omega-3 fatty acid yawbana masi chabada inflammation thokpa hantha hanbaga loinana skin barrier mathau mapung phana tawbada mateng pangduna unsa khujilakpadagi ngakthoi bell pepper broccoli haira amadi khamen asinba chabana collagen sungbada mateng pangduna unsa chesil halli blueberry amadi blackberry da nungshagi maisa amadi pollution na thokhanba free radical amasung oxidative stress ngakthokpa ngamba antioxidant yawi almond amadi walnut da yawba vitamin E amadi zinc na unsa repair tawbada mateng pangbaga loinana elasticity su hengat hali avocado da healthy fat amadi vitamin E yawbana masi chabana unsa da hydration piduna masagi sapham adu kaidana lehali nakalamaromda green tea da catechin yawbana masi thakpada UV re ngakthokhtuna chahiga chanadana unsa khujinba fahanbaga loinana unsagi elasticity su hengat hali cocoa gi saruk yamna yawba chocolate chabana masida yawba flavanol na unsa da hydration piduna unsa khujinbadagi ngakthokpada mateng pangi chinjak sing asi chabagi mapung phaba mahai phange hairabadi chini chaba hanthaba thau yamna chadaba amadi refine tawraba carbohydrate chabagi chang hanthagadaबनी हाइना अखंग अहै सिंगना मखाताना हाइरि।